ꯁꯤꯒꯤꯁꯦꯀꯣ ꯑꯍꯥꯟꯕꯒꯤꯗ ꯃꯥꯒꯤ ꯑꯩꯅ ꯏꯊꯣꯛꯄꯁꯦꯀꯣ ꯃꯦꯛ ꯇꯥꯏꯝ ꯀꯥꯏꯅ ꯌꯥꯝ ꯂꯩꯕꯅꯦ ꯑꯦꯇꯣꯃꯤꯛ ꯍꯦꯕꯤꯠꯁ ꯑꯍꯥꯟꯕꯒꯤꯁꯦꯀꯣ with the same habits you will end up with the same results but with better habits anything is possible ꯍꯥꯏꯕꯅꯦꯀꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯈꯟꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯩꯅꯣ ꯇꯧꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯥꯏꯔꯤꯛ ꯍꯩꯒꯠꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯦꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯦꯟꯒꯠꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯦꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯦꯟꯒꯠꯅꯤꯡꯉꯦ ꯍꯥꯏꯔꯒ ꯑꯩ ꯅꯣꯡꯃꯗ ꯄꯨꯡ ꯑꯃꯃꯝ ꯂꯥꯏꯔꯤꯛ ꯄꯥ ꯂꯩꯔꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯡ ꯑꯃꯁꯦ ꯊꯥ ꯑꯃ ꯄꯥꯖꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯔꯤꯖꯜꯇꯣ ꯆꯞ ꯃꯥꯟꯅꯅ ꯐꯪꯒꯅꯦꯕ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯅꯪ ꯃꯃꯥꯡꯗꯁꯨ ꯊꯥ ꯑꯃꯗ ꯄꯨꯡ ꯑꯃꯃꯝꯈꯛ ꯂꯥꯏꯔꯤꯛ ꯄꯥꯈꯤꯕꯗꯣ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯐꯪꯅꯦꯕ ꯁꯦꯝ ꯍꯦꯕꯤꯠꯁꯇꯣ ꯅꯪꯅ ꯁꯨꯝ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨ ꯈꯛ ꯄꯥꯔ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯔꯤꯖꯜꯇꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯐꯪꯒꯅꯤ ꯁꯤꯅꯦꯕ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯅꯪꯅ ꯂꯥꯏꯔꯤꯛꯇꯣ ꯄꯨꯡ ꯑꯃ ꯃꯈꯥꯏ ꯄꯥꯈꯠꯂꯦ ꯈꯜꯂꯁꯤꯅꯦ ꯄꯨꯡ ꯑꯃꯗꯨꯗ ꯃꯈꯥꯏ ꯑꯃ ꯑꯦꯗ ꯇꯧꯁꯜꯂꯒ ꯄꯨꯡꯈꯥꯏ ꯑꯃ ꯑꯦꯗ ꯇꯧꯁꯜꯂꯒ ꯄꯨꯡ ꯑꯃ ꯃꯈꯥꯏ ꯄꯥꯈꯠꯂꯦ ꯈꯜꯂꯁꯤꯕ ꯁꯤ ꯑꯣꯏꯔꯒꯗꯤ ꯑꯇꯣꯞꯄ ꯔꯤꯖꯜ ꯑꯃꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯐꯒꯠꯂꯛꯄ ꯉꯝꯒꯅꯤ ꯁꯤꯅꯤꯀꯣ ꯃꯥ ꯑꯍꯥꯟꯕꯩ ꯍꯥꯏꯁꯦ don't underestimate the value of making small improvements on a daily basis ꯑꯩꯈꯣꯏꯅ ꯈꯜꯂꯦꯕꯀꯣ ꯃꯆꯥ ꯑꯃꯈꯛꯄꯨ ꯀꯩꯗꯧꯗꯧꯔꯤꯒꯦ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯆꯥꯛꯀꯁꯦꯀꯣ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯊꯣꯛꯏꯅꯦ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯧꯖꯤꯛ ꯆꯥꯛꯁꯤꯕꯨ ꯉꯥꯛꯇꯪꯈꯛꯁꯤꯗ ꯌꯥꯝ ꯆꯥꯁꯟꯈꯤꯕꯁꯤ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯈꯜꯂꯦꯕ ꯉꯁꯤꯈꯛ ꯆꯥꯁꯟꯈꯤꯕꯁꯤꯕꯣꯅ ꯑꯗꯨ ꯌꯥꯗꯦꯕ ꯉꯁꯤꯈꯛ ꯆꯥꯁꯟꯈꯤꯕꯁꯦ ꯃꯆꯥ ꯂꯥꯛꯄꯗꯒꯤꯗꯤ ꯗꯦꯂꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯑꯆꯧꯕ ꯑꯃ ꯑꯣꯜꯂꯛꯀꯗꯣꯏꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯅ ꯅꯣꯡꯃꯗꯀꯣ 1% ꯈꯛ ꯏꯝꯄ꯭ꯔꯨꯚ ꯇꯧꯕ ꯁꯨꯝꯅꯇꯒꯤ ꯆꯥꯗ ꯑꯃꯈꯛ ꯏꯝꯄ꯭ꯔꯨꯚ ꯇꯧꯅꯕ ꯑꯩꯈꯣꯏꯁꯦ ꯍꯦꯟꯒꯠꯄ ꯉꯝꯖꯕ ꯍꯣꯠꯅꯕꯗꯅꯦ ꯆꯍꯤ ꯑꯃꯗ 37 times ꯐꯒꯠꯂꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯐꯔꯤꯁꯦ ꯁꯤꯗꯒꯤ ꯁꯔꯨꯛ 38 ꯍꯦꯟꯅ ꯐꯔꯛꯇꯣꯏꯕ ꯑꯗꯨꯗꯤ ꯀꯌꯥꯝ ꯐꯒꯠꯂꯒꯦꯗꯣ ꯅꯣꯡꯃꯗ ꯑꯃꯃꯝꯈꯛ ꯍꯦꯟꯒꯠꯄꯗꯅꯤꯀோ ꯑꯗꯨꯅꯤ ꯌꯥꯝ ꯂꯩꯔꯦꯀꯣ success is the production of daily habits not once in a lifetime transformation ꯑꯩ ꯃꯃꯥꯡꯒꯤ ꯉꯥꯡꯈꯩ ꯚꯤꯗꯤꯑꯣꯗꯨꯒꯗꯤ ꯈꯔ ꯈꯦꯠꯅꯔꯤꯀꯣ ꯁꯤꯒꯤꯗꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯥꯡꯉꯁꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯡ ꯑꯩꯁꯨ ꯆꯣꯠꯂꯦ ꯆꯞ ꯃꯥꯟꯅꯩ ꯈꯥꯡꯕꯗꯣ success is the production of daily habits not once in a lifetime transformation ꯑꯩꯈꯣꯏꯒꯤ successꯁꯦ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄꯁꯦ ꯃꯆꯥ ꯗꯦꯂꯤ ꯕꯦꯁꯤꯁ ꯅꯨꯡꯇꯤꯖꯥꯒꯤ ꯇꯧꯔꯛꯄ ꯄꯣꯠꯇꯣ ꯑꯗꯨꯗꯒꯤ ꯂꯥꯛꯇꯣꯏꯅꯦꯕ ꯅꯨꯡꯇꯤꯖꯥꯒꯤ ꯑꯩꯈꯣꯏ ꯖꯤꯝ ꯁꯥꯟꯅꯔꯦꯀꯣ ꯖꯤꯝ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯍꯞꯇꯥ ꯑꯃꯗ 6 times ꯅꯠꯇ꯭ꯔꯒ 5 times ꯁꯥꯟꯅꯔꯦꯀോ 5 ꯅꯠꯇ꯭ꯔꯒ 6 ꯁꯥꯟꯅꯔꯦꯕ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯌꯣꯠ ꯀꯩꯀꯥ ꯊꯥꯡꯒꯠꯂꯨꯔꯀꯥꯟꯗ ꯏꯁꯥ ꯐꯒꯠꯂꯛꯀꯗꯣꯏꯅꯦꯕ ꯅꯠꯇꯕꯤꯗ ꯅꯣꯡꯃꯗ ꯍꯦꯛꯇ ꯉꯁꯤ ꯅꯨꯡꯗꯥꯡ ꯑꯃ ꯁꯥꯟꯅꯧꯔꯒ ꯄꯨꯡ 10 ꯁꯥꯟꯅꯔꯒ ꯖꯤꯝꯗ ꯅꯁꯥ ꯐꯒꯠꯂꯛꯀꯗꯕ ꯅꯠꯇꯦꯕ ꯑꯗꯨꯏꯗꯤ ꯊꯤꯟꯗꯣꯛꯑꯒ ꯑꯣꯏꯅ ꯃꯥꯡꯉꯅꯦꯕꯀꯣ ꯁꯤꯃ ꯂꯩꯔꯦ the most important the most powerful outcomes are delay all the big things come from ꯕꯣꯗꯤꯗ ꯍꯥꯏꯗꯤ ꯃꯤ ꯈꯔ ꯍꯥꯏꯅꯕ ꯍꯣꯏ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯗꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕ 6 monthsꯇ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯒꯦꯅ ꯍꯣꯏ ꯋꯦꯠ ꯂꯣꯁꯀꯤꯗꯤ ꯂꯥꯏꯀꯣ ꯋꯦꯠ ꯂꯣꯁꯀꯤꯗꯤ ꯂꯥꯏ ꯑꯗꯨꯕꯨ ꯕꯣꯗꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯁꯦꯝꯃꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ 6 monthsꯇꯤ ꯀꯩꯁꯨ ꯌꯥꯏ ꯅꯠꯇꯦꯕ ꯀꯥꯐꯤ ꯅꯠꯇꯦꯕ ꯅꯪ 6 months ꯇꯣꯛꯈ꯭ꯔꯣ ꯅꯪ 6 monthsꯇ ꯂꯥꯏꯔꯤ 1 yearꯗꯕꯨ ꯁꯨꯡꯇꯧ ꯇꯧꯕ ꯉꯝꯗꯦꯕ ꯃꯤ 2 year 3 year 4 year 5 year ꯃꯤ ꯆꯍꯤ 6-7 ꯗꯦꯗꯤꯀꯦꯠ ꯇꯧꯔꯒ ꯐꯖꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯔ ꯊꯥꯗꯔꯀꯥꯟꯗ ꯅꯪ ꯕꯣꯗꯤꯗꯣ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯥꯏ ꯑꯄꯥꯝꯕ ꯕꯣꯗꯤꯗꯣ ꯁꯦꯝꯕ ꯉꯝꯃꯛꯄ ꯋꯥꯅꯦꯕ ꯊꯥ 6ꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯤꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯍꯟꯕꯩꯗꯨꯗꯤ ꯑꯗꯨꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯑꯗꯣ ꯁꯥꯟꯅꯕ ꯃꯤꯅꯗꯤ ꯈꯪꯉꯤ ꯁꯥꯟꯅꯗꯕ ꯃꯤꯅꯗꯤ ꯁꯥꯟꯅꯕ ꯍꯧꯒꯦꯅ ꯈꯜꯂꯛꯄ ꯀꯥꯡꯕꯨꯗꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯊꯥ ꯑꯃ ꯑꯅꯤꯗ ꯔꯤꯖꯜ ꯂꯥꯛꯇꯦ ꯑꯗꯨ ꯂꯥꯛꯇꯦ ꯈꯜꯂꯝꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯗꯩ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯅꯦꯆꯔꯦꯜꯒꯤꯁꯨ ꯋꯥꯔꯤꯅꯤꯀꯣ ꯏꯁꯇꯦꯔꯣꯏꯗ ꯌꯨꯁ ꯀꯩꯀꯥꯒꯤ ꯅꯠꯇꯦꯀꯣ ꯑꯝꯇ ꯑꯦꯟꯍꯥꯟꯁ ꯇꯧꯕꯒꯤ ꯋꯥꯔꯤꯗꯤ ꯅꯠꯇꯦꯀꯣ ꯑꯦꯟꯍꯥꯟꯁ ꯇꯧꯔꯒꯕꯨꯗꯤ ꯈꯔ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯂꯦꯚꯦꯜꯗꯨꯗꯒꯤ ꯈꯔ ꯊꯨꯔꯗꯤ ꯍꯦꯟꯅ ꯐꯪꯖꯟꯒꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯅ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯕꯣꯗꯤ ꯕꯤꯜꯗꯔꯒꯤ ꯇꯥꯏꯞꯇ ꯁꯥꯟꯅꯒꯦꯁꯨ ꯈꯟꯕ ꯅꯠꯇꯦꯗꯅ ꯁꯥꯟꯗꯤ ꯁꯥꯟꯅꯩꯅꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯗ ꯆꯪꯒꯦꯗꯤ ꯈꯟꯕ ꯅꯠꯇꯦꯕ ꯑꯗꯩ ꯅꯣꯡꯃ ꯆꯣꯠꯂꯦ ꯁꯤꯅ ꯆꯣꯠꯆꯔꯖꯅꯤ ꯌꯥꯔꯦ ꯑꯗ the most powerful outcomes are delay ꯑꯩꯈꯣꯏꯅ ꯀꯩꯅꯣꯒ ꯗꯤꯂേ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯒ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯐꯦꯠ ꯆꯥꯅꯩꯅ ꯄꯟꯅꯤꯀꯣ ꯗꯤꯂേ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯁꯤꯒ ꯏꯟꯁꯇꯦꯟ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯕ ꯑꯃꯒ ꯂꯩꯌꯦꯕ ꯂꯩ ꯊꯥꯕꯒꯤ ꯇꯜꯂꯦꯅꯦ ꯏꯟꯁꯇꯦꯟ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯐꯪꯕꯁꯤꯅꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯣꯅꯠ ꯑꯃ ꯆꯥꯔꯁꯦꯕ ꯗꯣꯅꯠ ꯑꯃ ꯆꯥꯔꯒ ꯑꯍꯥꯎꯕ ꯆꯤꯟꯗ ꯇꯞ ꯂꯥꯎꯅ ꯉꯥꯏꯍꯥꯛ ꯐꯪꯕꯁꯦ ꯁꯤ ꯏꯟꯁꯇꯦꯟ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟꯅꯦꯕ ꯑꯗꯨꯒ ꯇꯨꯡꯗ ꯐꯪꯉꯛꯄꯗꯣꯏꯁꯤꯅ ꯗꯤꯂേ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯔꯦꯀꯣ ꯌꯦꯟꯒ ꯆꯤꯛꯀꯟ ꯕ꯭ꯔꯦꯁꯀ ꯔꯥꯏꯁꯀ ꯈꯛ ꯆꯥꯔꯁꯦꯕ ꯁꯤꯁꯦ ꯊꯥ ꯑꯃ ꯆꯥꯔ ꯃꯇꯨꯡꯗ ꯊꯥ ꯑꯃꯗ ꯔꯤꯖꯜ ꯈꯔ ꯎꯔꯛꯄꯗꯣ ꯑꯗꯨꯅ ꯗꯤꯂേ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟꯅꯦꯕ ꯗꯤꯂേ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟꯁꯤꯅꯗꯤ ꯍꯦꯟꯅ ꯐꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯅꯣꯏ ꯈꯛ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅꯤꯀꯣ ꯑꯌꯥꯝꯕ ꯃꯤ ꯑꯐꯕꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯉꯝꯗꯦꯀꯣ ꯑꯩꯈꯣꯏꯁꯦ ꯗꯤꯂേ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟꯁꯦ ꯄꯥꯝꯗꯦꯕ ꯏꯟꯁꯇꯦꯟ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗꯨ ꯑꯣꯏꯅ ꯄꯥꯝꯃꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯂꯥꯏꯔꯤꯛ ꯄꯥꯔ ꯂꯩꯒꯗꯕꯁꯦ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯉꯥꯏꯍꯥꯛ ꯇꯛ ꯂꯥꯎꯅ ꯆꯪꯉ ꯌꯦꯡꯁꯤꯟꯕ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯁꯤ ꯏꯟꯁꯇꯦꯟ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟ ꯉꯥꯛꯇꯪꯗꯨꯒꯤ ꯑꯩꯈꯣꯏꯗ ꯗꯣꯄꯦꯃꯤꯟ ꯑꯃ ꯇꯛ ꯂꯥꯎꯅ ꯐꯪꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯗꯨꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯀꯥꯟꯅꯕ꯭ꯔꯗꯤ ꯀꯥꯟꯅꯕ ꯄꯤꯕ ꯅꯠꯇꯕ ꯍꯦꯟꯅꯕꯨ ꯑꯣꯏꯅ ꯁꯣꯛꯆꯜꯂꯛꯀꯗꯣꯏꯅꯦꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ 1% ꯁꯨꯝ ꯍꯦꯟꯒꯠꯄꯗ 37 times ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯗꯣ ꯐꯠꯇꯕꯁꯨ ꯆꯞ ꯃꯥꯟꯅꯩꯕ ꯅꯪꯅ ꯅꯣꯡꯃꯗ 1% ꯑꯗꯨꯝ ꯐꯠꯂꯛꯇ꯭ꯔꯦ ꯈꯜꯂꯁꯤꯅꯦ ꯑꯗꯨꯑꯣꯏꯗꯤ ꯅꯪ 37 times ꯐꯠꯂꯛꯑꯣꯏꯗꯣꯏꯅꯦꯕ ꯌꯥꯝ ꯊꯤ ꯍꯟꯊꯔꯛꯀꯗꯣꯏꯅꯦꯕ ꯅꯪ 0 ꯄꯣꯏꯟ ꯀꯌꯥꯅꯣꯝꯗ ꯂꯩꯔꯛꯀꯗꯣꯏꯅꯦꯕ ꯅꯪ 1ꯗ ꯂꯩꯖꯔꯝꯕꯗ 0 ꯄꯣꯏꯟ ꯀꯌꯥꯅꯣꯝꯗ ꯂꯩꯖꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ